Manipuri wari pambi channel na pumnam kutaram noksari Nagaland gi wari masa ama taminarasi wari masa sigi mamingna nupi ahum gi wari haibasini aibi temsula au ahanbada masa nupi maratha gi wari ai marathani mase ai gi wari ni karamna ai mayamdagi tongan nupi ama oirakpano haibadagi wari ni singda laiba khul amada aina apikpan pi masa ama oina ima amadi aboka laiminari ngai matamduda aigi sawong sada amadi kusu mubaduda atai angang singna ingonda kuli kawi lakna boy kari boy imanaba singa sanaba loiraga aina yumda halakpa matamda karigumba matamda aina abokta hangki angang mayamna ingonda kuli kawriba karigino abokna karisu thausadana hairakhi tasinarunu kalaktano tawribani nangnadi mayamdagi lamjin yangba helido aduga chaite kotpi sanabadasu nangna ihen helido aboki wahaiduda aihak isa ithanta penjaki makoigi minok misaiduda aina karimata khallude aingonda mayamga manadaba ama lei maru oina aigi sam tha lawi aduga tarat khoijili hikna hiku thujinbada nungairaba samdani adubu karisu kaide imaga abokana numitsupa aigi kok phaktuna talai makoina hiku pharaga khujinda haplaga tek siki kok se hakachaduna talai nongma kalen thagi numit amada makoina kadaidagi nokati ama laururaga aigi samdu kaktat pirami kaktat kharaba samsingdudagi thorokpa hiksingna laimaiduda sausaba makai thorakki imani sing asaba hijilaga wai sichinduna mai thadokki maina aigi akakpa samsingdo pedrek sakthekki school da ming chanduna school kaba hobada nupa macha nupi macha kayamukna amuk aingonda minok misai thadabire makoina aigi inakta famningde sanasu sananingde ayamba matamda aina fuk hekta haugatuna mapanda thoke haiduna ozada haijai aigi itaududa mayamna wa hekta noi karigumba matamda ozasu makoina nokpaduda yausilai makoina aingonda noknarabasu aina mayamdagi heli haibado uthokpagi apambado aingonda lairakhi school gi parasing loina fadokhi ozana para takpada thawai yauna takhi aina lairikta puning changbado ozana su khangbi ba horakhi aina class 3 tamlakpada ozana aikhoi imada haikhibado ai fajana ningsingli medem la nasanupi se yamna singi tungda mahakmi oigani imana mamunta maknokhi aidi makoina hairibado karino haiba bab takide aina class 4 tamlingai matamdudani nupi masa kharadi aiga luna chana tinakhi makoibu aigi marup oijaba phangkibaduda aihak nungaijaki adubu makoina aingonda kuli haiba mingausi naduna kaubadudi nungaikide nongmadi aina makoida hangki nakoina aingonda kuli kauriba karigino makoi masel amaga yengnaramlaga mamai singdo laithoknaki makoina karino juja khara ngangnaramlaga subala kauba nupi masa amana hayakhi nang khangdra nahak aikoi khungi minate medemla asisu nahaki asengba imanate nangi sakka aikoi gi sakka manadribase karigino khangbra nanga aikhoiga lol tinai adubu lol ase nahaki lol nate aikhoigi imadi munna khangi imana wa se aikhoida haibani amambagi komnungda tasillaba mi amagumki aihak kari haigadabano aihak khangkide yumda selaktuna aigi phamungda chongsinduna hipki ai kaidauribage yengsinba lakhiba abokda aina hangki hayu aigi asengba ima kanano mahakari amata khangdabagam thuna thokhirami adumna satkibadi yaroi aina matung inaduna amuk hanna akanba khonjenda hangki mahak aingonda yenglakte adum oinamak khungada famthakiduna mamai lukthaduna laithokre aina manakta sangsinduna leplui awasak punaraba magi saktamda ubada aihak thawai nungai kide puningda isik-sikpa ama fauki nupi ase aigi abok natraba mahakki masa nupido aigi ima natraba adudi aina kanada ima kaugani ai kadaida leirami aigi misingna kadaida leikraba aduga aina matau karamna ima asigi masa oirakkiba masigi hanubi asina karamna aigi abok wakhal sing asina aigi koksu naikhairami adudagi aboki manakta tapna sangsinduna famlore matam pumnamakta aina aboki nakta lainingi mayamga manadaba aboki haksangi manam ama lei nong chu khraba matungda namba leibaki manam dumak aboki manamga manai
नत्रगा अचाकपसिंगदगी थोरक्पा मैखुगी मनम नमी करिगुम्बा मतमदना सुरु सुरु नैखाइरबा उनागी मनम ओइना फाउरखिबनी पोना पोना आइना महाकी मनंगंदा तुमथरकपदा महाकी फोंग फोंग सारबा हक्चांगी मनमदुना मपुंग फाना सुमखिबनी अदुगा करिगुम्बदा आइना निंगाई तौदुना कप्पदा महाकी हक्चांग थेंगनरबदी कप्पतोई महाक्का समनबदा आइना कयादा अवा पोथाजखिबा अतई मतमदा आइना मनमसिंग से नमलक्पा मतमदा आइना खनखी आइना कनाबु कीगदगे अबोंगना आइगी इनाक्ता नक्ना लैरबदा अदुबु नुमित्सिदा आइना महाकी मनाक्ता संगसिंदना फमलुबदा आइंगोंदा अकीबा अमा फाउरक्खी महाक्ना आइबु आइगी हान्नगी लैफमदा चटख्रो हाइरक्लबदी कमदौबा मसीमदी सेंगले आइहाकी कुसु असे अबोक अमदी इमागा मानदे करिगुम्बा कोकता लैबा हिकना आइंगोंदा अवाबा पिरक्लबदे मदो अबोक अमदी इमाना आइंगोंदा पिरक्पा चैथेंगना हेना कल्ली मसीगी अवाबसे आइगी इमा अमदी अबोकना कोखनबा ngamgadra ai khangde aina aboki manakta famduna khankiba wakhaldi makoiga aiga sakchu khenaningdaba asini kullasigi mioisingi sakta sudagasu mananingi matamduda aina aigi amuba kuchu se khotoklaga makoiga manaba kuchu oihaningki wangang kholaida laikai kullasigi mioisinga mananingi abokto tuminna sum leirami aihak pothafam khanglamde karigumada abongna aibu aigi asengba horkphamduda chatkhro hairklabadi ima abok amadi maruk mapangsing amuk unaba phanglaroi ai khullase thadokningde mafamsida asuk lainingi sakhang maikhang loli tinaba school amatada imanaba singa faminaba thabak tawminaba haibase aigi apambani matamdo numit tasilakduna taibangpan pumba mamsin khare imadi halaktri mahak government dispensary da thabak tawbani sak sulam silakle abok tu kaidawibano haina aina mangonda yenglui mahak mamit uisilami aduga kari kari no wa khara mayak sengdana ngangduna lai manakta ai lai haiba kawkhigum tawki asumna kuina famlamlaga mahak tapna hugalakki aduga mathanta haijarai ok aduga yen sing machinjak pijaba matam oire ai amuksu thawai nungairamde magi se aigi wafam do nathaina ba tawribra khalai aina sumak phamduna lai aduga khalai amabu oire makoina hainingba haijasanu aibu yumsidagi satkhro haiba ai sugya yaroi ai makoiga amatani makoigi khenaba amata laite kanglup amatagi mini haigani imana halaklaba matamda aina kari haina haisige aboka imaga karigi aingonda sengba haidoktribano khallubada sauning lai makoina aibudi nungsina sumak loina biri adubu aina ithanta hangjari karigi makoina asengba haidribano matang sida amuk maratha gi mama medemla gi puwari ai maratha gi mamani aigi asengba wari di mahak poktringai a mamangdagi haure aina luhongnabagi waripnarba maruk insu temjenna aingonda chithi ama tharak chithi dugi waroldo mahakna aibu luhongbu ngamlaroi maramdi mahakki mapana kanna yaningdre madugi akibagi masak oiraba chithi do aina fangkeba numitudagini aibu kaisu laitaba utwai gumna khalamba makoigi wakhalado karamna saithagadabano haiba ai khangdre aingonda kari karamba ahongba ama laibadagi mahakki mapana aibu pamlakhidabano khallubada ngakki sahi amagi mayada wakhal lainana aigi punsibu khudum sanki aina hospital amagi nurse ama oina thabakta puning changsinbadagi wakhal nungaitaba kharadi kokhi pawse tabada aigi babado thamoi sokhi mahak aibu unaba lakhi adubu aigi imanadi sithi hanki nahakku manupa amada luhongdaba haibase ichanupigi laibak yamna farabani ma ai asumna lapthoknakhi lapthoknaringai manung aduda mahakna aibu themjinba oina wa kaya hairakhi mahakna hairakpo hai khudingmak aina kakthatkhi aigi ima babana fawba aigi daududa ngakkibani makoina hairakpo hai ama anida ima babana thamoi pethakrabasu aigi wakhaldi ahongba laikide asumna aigi punsi naitom taana lelakhi adugi tungda aigi punsida maratha lakhi laibakta tamlakpa haibaduni maternity ward aina staff nurse oina puringai matamdudani angang pokpagi thabak khudingmakta aihak yauki mi ayamana sabokpagi thabak se mayumda pangthokna honei pambai leiraktraba arubu phibam lakpadadi hospital la pukhalai maraibak yengba oina anabi amadi kanba ngamkhidre
ꯃꯔꯥꯊꯥꯒꯤ ꯃꯃꯥꯗꯣ ꯑꯁꯤꯒꯨꯝꯕ ꯗꯁꯥ ꯑꯁꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯏ ꯌꯥꯝꯅ ꯊꯣꯛꯃꯟꯈꯤꯗꯨꯅ ꯋꯥꯟꯊꯒꯗꯧꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯣꯛꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯃꯃꯥꯁꯨ ꯑꯉꯥꯡꯁꯨ ꯑꯅꯤꯃꯛ ꯁꯤꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯊꯥꯡ ꯊꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯁꯤ ꯍꯥꯏꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯉꯥꯡꯗꯣ ꯍꯪꯒꯥꯝ ꯃꯤꯀꯞꯀ ꯂꯣꯏꯅꯅ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ, ꯃꯃꯥꯗꯣ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯍꯨꯜ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯀ ꯂꯣꯏꯅꯕ ꯊꯕꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯃꯤꯁꯛꯁꯦ ꯑꯩ ꯑꯣꯏꯕ ꯇꯥꯏ꯫ ꯅꯨꯄꯤꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯣ ꯍꯤꯡꯅ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈꯤ꯫ ꯕꯤꯅꯥꯁ ꯀꯥꯂꯦ ꯕꯤꯄꯔꯤꯇꯥ ꯕꯨꯙꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯀꯥꯎꯊꯣꯛꯂꯨꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯑꯣ ꯈꯣꯡꯅ ꯀꯞꯈꯤ꯫ ꯄꯣꯛꯂꯤꯕ ꯑꯉꯥꯡꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯄꯥꯒꯤ ꯁꯛꯐꯝꯗꯣ ꯈꯪꯑꯣꯟ ꯑꯣꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯎꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯍꯟꯗꯦ ꯍꯥꯏꯗꯨꯅ ꯅꯔꯁꯁꯤꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯂꯥꯏ ꯑꯃꯒꯤ ꯃꯃꯤꯡꯗ ꯆꯩ ꯊꯥꯡꯂꯝꯃꯤ꯫ ꯑꯉꯥꯡꯗꯣ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯟꯅꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯤꯍꯟꯕꯅꯤ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯃꯔꯥꯊꯥꯗꯣ ꯃꯃꯥ ꯃꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯈꯤ꯫ ꯃꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯅꯔꯁ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯔꯥꯊꯥ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯤꯁꯤꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯗꯒꯤ ꯑꯩꯅ ꯑꯉꯥꯡꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯃꯤꯅꯣꯛꯇ ꯑꯩꯕꯨ ꯁꯨꯝꯍꯠꯈꯤ꯫ ꯑꯇꯣꯞꯄ ꯋꯥꯔꯗ ꯑꯃꯗ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯍꯣꯡꯗꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯆꯪꯂꯨꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯕ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯀꯞꯍꯧꯏ꯫ ꯁꯛꯈꯪꯗꯕ ꯈꯨꯠ ꯑꯃꯅ ꯅꯥꯏꯇꯣꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒ ꯃꯔꯤ ꯑꯃ ꯁꯝꯖꯤꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯂꯩꯖꯗꯕ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯒ ꯌꯣꯛꯂꯒꯦ ꯈꯜꯂꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯏꯊꯣꯛꯂꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯏꯟꯇꯔꯟꯁꯤꯞ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯊꯪꯗ ꯑꯩꯒꯤ ꯊꯕꯛ ꯃꯐꯝ ꯀꯗꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯀꯔꯝꯅ ꯂꯝꯖꯥ ꯑꯁꯤꯕꯨ ꯌꯣꯛꯀꯗꯧꯔꯤꯕꯅꯣ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯖꯥꯠ ꯀꯨꯆꯨ ꯃꯥꯟꯅꯗꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯂꯩꯔꯤ꯫ ꯑꯩꯗꯤ ꯑꯥꯎ ꯅꯥꯒꯥꯅꯤ꯫ ꯆꯍꯤ 23ꯔꯣꯝ ꯁꯨꯔꯦ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯋꯥꯡꯕ ꯀꯨꯆꯨ ꯄꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯅꯤ꯫ ꯑꯗꯨꯒ ꯃꯔꯥꯊꯥꯗꯤ ꯁꯦꯛꯄꯤꯒꯤ ꯀꯨꯆꯨꯅꯤ꯫ ꯃꯄꯥꯟ ꯂꯝꯒꯤ ꯁꯛꯇꯥ ꯇꯥꯏ꯫ ꯃꯁꯝꯗꯣ ꯇꯔꯠ ꯇꯔꯠ ꯈꯣꯏꯖꯤꯜꯂꯤ꯫ ꯄꯨꯔꯥ ꯑꯐ꯭ꯔꯤꯀꯥ ꯃꯆꯥꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯈꯪꯅ ꯈꯪꯅ ꯑꯉꯥꯡꯁꯤꯕꯨ ꯌꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯉꯥꯡꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯑꯩꯅ ꯏꯃꯥꯗ ꯆꯤꯊꯤ ꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩꯒꯤ ꯆꯤꯊꯤ ꯑꯗꯨꯗ ꯃꯔꯥꯊꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯃꯥꯏꯐꯝꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯄꯟꯗ꯭ꯔꯦ꯫ ꯃꯃꯥ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯗꯕ ꯑꯗꯨꯇꯃꯛ ꯄꯜꯂꯦ꯫ ꯑꯩꯒꯤ ꯋꯥꯐꯝꯗꯣ ꯏꯃꯥꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯔꯥꯊꯥꯒꯤ ꯃꯄꯥ ꯃꯃꯥꯗꯣ ꯆꯥ ꯕꯒꯥꯟꯗ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯅ ꯏꯈ꯭ꯔꯦ꯫ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯕꯗꯤ ꯑꯗꯨꯝ ꯇꯧꯔꯣ, ꯑꯩ ꯌꯥꯔꯦ꯫ ꯏꯃꯥꯅ ꯌꯥꯔꯛꯄꯗꯨꯗ ꯑꯩ ꯍꯔꯥꯎꯈꯤ꯫ ꯈꯨꯗꯛꯇ ꯅꯔꯁꯤꯡ ꯁꯨꯄꯔꯇꯦꯟꯗꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯨꯏ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯑꯗꯨꯒ ꯀꯟꯊꯥ ꯀꯂꯦꯡꯅꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯈꯤ꯫ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯎ꯫ ꯑꯩ ꯄꯦꯜꯂꯝꯗꯦ꯫ ꯋꯥꯈꯜꯁꯦ ꯆꯃꯝꯅꯩ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯕ꯫ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯌꯣꯛꯄꯗ ꯃꯈꯣꯏꯅ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯕ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯍꯣꯡꯕ ꯂꯩꯇꯦ꯫
aduna thunamak nursing superintendent gi manak salli aigi imana angang dubu thamnana ba thorang tawre haibagi wafam do tamlure matam du da yanaba amagi makha da sanasi haiduna mahakna wafam khara thamlakhi aina maratha bu yokpa tarabadi hospital du da tawriba aigi thabak to khudak ta tokpa tai aduga hospital dagi order gi sithi amata su lawba yaroi ai chamam nakhi masimadi makoina sandok liba paujel ga tayona bani aigi wariyap to nathai hanna bagi thawong oirabadi madu aikoi ge aran bani maduna aingonda di aigi warip ki thawna he na pirare aina superintendent da haiki aina asengba angang du yokpa pamle aduna aina hospital da puramba numit singdugi pifam thokpa tolop to pibiro aigi marup nurse amana hairakpadagi khangki hospital aduda aigi khungi mioi khara patient party oina lakhi makhoi do numit kharani gi tungda hangadaure aina maratha bu puduna makhoi ga punna hanminana nabagi thorang taure asumna so u tamluduna makhoi ga hanminana nabagi tanja phangkhibani train dagi kumtharaga aikoi gi khundo tamna khongna satpado fana yamna sang balambini aina angang do poraga ithanta yum ta na satpa haibase awaba amani aiga hanminari ba mi singduga sina pormina duna satlabani asumna inanganda angang am poraduna aigi ipot isai duna aigi marup amana paibira duna yumda sanglakhi maratha bu ubada aigi ima ipa do mathwai yamna nungairamde makhoina mahakpu pamde aina asumna tawrakani haibasu makhoina thajaramde adubu numidang adum hokre mathangi ayuk numitna tarang thorakpaduda makhoina ure angang duna makhoi bu yengla nolakpa do makhoi pumsum sumat khre angang dubu yengna makhoi gi maithung singdo harau nungai bana thalakle makhoina angang do lakna baga loinana pamgada bagi tawramni ahan badadi angang duna yaninglamde adubu sayol amagi manungda imaga angang duga suki matik naksinakre imana satpa matam khuding makta mahakpu mananganda poduna pui labukta thabak suba hek satpado kaya toina satkidre mamai thangdadi suksat pusat khidre babaga ningai sangdang narakpada imana hai aina labukta satkrabadi nahakna angang ase senhauba ngamgadra babado wa makha takhide asumna imana yumgi thabakta sang naina nongmagi tawgadaba routine ama semdoktuna maratha bu sena rakhi school da ming sanduna manga suba class fauba tamlakhi mahak lairik fana haurakhi parikha ayambada mak wangna fanglai mahakna sauraklaga medical college ta tamhanduna doctor ama oihange khalakhi adubu mahakna tawthorakpa thabakka aina khalambaduga sanarakkhide nongma aina thabak chathoklubadagi yumda hanjilakpada imaga marathaga tuminna famduna ungduna lairami numita khiduna pumam mamlamle adubu ka ado mai amata thalamde numidangi sak thongani haibagi wakhal su lairamde makhoigi matawduda aisuwa amata ngangdana makhoigi manakta sangsinduna famlure imana tapna wahi khara hairakhi medemla nasa nupida hayu nahaga se magi asengba mamara mama nattabara aina poksaba makni khanjariba mangonda yengladuna aina mahakki haukiba wari do lirami mamai thangda mangonda hangki haujikti ayhaga se nangi ima natre haina khallaba natro wahangdugi paukhum pikliba isanupiduna karamna pigani adugumba luraba wahangdo hangbagi damak imana aingonda sairami imana wahai khara haige tawrakpada aina khamladuna haiki ngaikho mangonda paukhum amatangi pihange maratha phamlambadagi haugalakhi school gi class ta tawbugi matawgum adugi inakta sangsilaktuna hairakhi ima aigi sakpham ase ima khoi abo khoi aduga khungi imanabi pumnamuktagi tonga labasu aigi thamoi nungdadi amatani haina khalli mahakki wahai singdo makha taba ngamlakhide loinana mahakna hikna kablakhi aina mahakpu ithanungda konsinbiduna hai nangna khallibadugum aisu khallibani ai nangi asengba namani khanglabro khangle haina mangak nombaga loinana mahaknasu aibu konsilakhi mamite ira seladuna imasu kapki hauji amuk maratha gi mabok lipok tulagi aronba wari aigi ming lipok tula kawi ai maratha gi mabokni ai medemla gi mamani haina haidriba karigino haina nakhoina khalamba yai mama ama oibadagi mabok ama oirakhibagi thabakni hena maru oirakhibadagini haukiba punsi ase yamna warakhi aikhoigi puksak oirakhibadi lawukni adubu lawukki pothokti yamna laikhiba nate atopa senda lambi ama haiba tarabadi aihakna fi sai law lokpa loiraga ipuroibana hajira suba sali
ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛꯇꯨꯅ ꯏꯆꯥꯁꯤꯡꯒꯤ ꯐꯤ ꯆꯥꯡ ꯅꯥꯏꯅ ꯍꯨꯟꯕ ꯉꯝꯈꯤꯗꯦ ꯏꯆꯥꯁꯤꯡ ꯄꯔꯤꯈꯥ ꯐꯝꯈꯤꯗꯕ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯕꯗꯣ ꯀ꯭ꯂꯥꯁ 6 ꯐꯥꯎꯕ ꯇꯝꯂꯝꯂꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯆꯪꯈꯤꯔꯝꯃꯤ ꯃꯦꯗꯦꯝꯂꯥꯒꯤꯗꯤ ꯋꯥꯈꯤꯗꯦ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯐꯔꯛꯏ ꯂꯣꯏꯅꯅ ꯃꯕꯨꯡ ꯑꯅꯤꯅ ꯄꯩꯁꯥ ꯈꯔ ꯈꯔ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯟꯈꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯔꯁꯤꯡ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯅꯕ ꯍꯣꯠꯅꯈꯤ ꯃꯍꯥꯛ ꯑꯐꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕ ꯏꯜꯂꯤ ꯅꯣꯂꯣꯛꯏ ꯄꯨꯛꯆꯦꯟ ꯆꯦꯠꯂꯤ ꯑꯩꯅ ꯊꯥꯖꯩ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯑꯐꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯑꯔꯣꯟꯕꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛꯅ ꯈꯜꯂꯨꯕ ꯇꯧꯈꯤꯗꯦ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯗꯣ ꯑꯩꯅ ꯃꯦꯗꯦꯝꯂꯥꯗꯒꯤ ꯆꯤꯊꯤ ꯑꯃ ꯐꯪꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯆꯤꯊꯤꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯂꯤ ꯅꯨꯄꯥꯗꯨꯒ ꯃꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯃ ꯊꯝꯂꯦ ꯃꯍꯥꯛꯅ ꯏꯔꯛꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯏꯝꯁꯨ ꯇꯦꯝꯖꯦꯟ ꯀꯧꯏ ꯃꯦꯔꯦꯟ ꯁꯥꯁꯤ ꯀꯧꯕ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯗꯨꯅ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥ ꯂꯥꯛꯄꯗ ꯂꯨꯍꯣꯡꯅꯕ ꯂꯦꯞꯅꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯔꯒꯅꯤ ꯋꯥꯐꯝꯗꯨꯅ ꯅꯣꯡꯃꯩ ꯁꯤꯡꯖꯪ ꯑꯣꯏꯔꯗꯨꯅ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯥꯔꯛꯈꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ ꯆꯤꯊꯤꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯏꯊꯟꯇꯅꯤ ꯂꯩꯔꯤꯕ ꯃꯗꯣ ꯁꯦꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯆꯤꯊꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯇꯥꯁꯤꯜꯂꯒ ꯃꯅꯨꯡꯗ ꯂꯪꯁꯤꯟꯕꯗꯒꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯈ꯭ꯔꯦ ꯑꯩ ꯈꯪꯂꯦ ꯑꯩꯒꯤ ꯑꯔꯣꯟꯕꯁꯦ ꯐꯣꯡꯗꯣꯛꯂꯕꯗꯤ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯃꯔꯤ ꯇꯠꯅꯔꯒꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯒꯅꯤ ꯂꯨꯍꯣꯡꯕꯁꯦ ꯊꯤꯡꯕ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯩꯅ ꯃꯦꯗꯦꯝꯂꯥꯗ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯔꯨꯅꯨ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ ꯃꯤꯁꯛꯀꯤ ꯕꯣꯔ ꯑꯁꯤꯒꯤ ꯃꯄꯥꯗꯨꯅꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯑꯔꯣꯟꯕꯁꯦ ꯉꯥꯛꯇꯨꯅ ꯊꯝꯂꯛꯂꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯣ ꯃꯥꯏꯔꯣꯡ ꯌꯥꯕ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯍꯥꯛ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯦꯔꯦꯟ ꯁꯥꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯗꯨꯅ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯍꯨꯜ ꯇꯝꯂꯛꯇꯨꯅ ꯃꯦꯗꯦꯝꯂꯥ ꯄꯣꯛꯈꯤ ꯋꯥꯔꯤꯗꯨ ꯁꯤꯅꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝꯒ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯒ ꯊꯪꯅꯩ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯌꯥꯎꯕ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗꯅꯤ ꯑꯩꯍꯥꯛꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯇꯨꯅ ꯏꯅꯥꯛꯇ ꯂꯥꯛꯈꯤ ꯀꯅꯥ ꯂꯩꯇꯕ ꯂꯧꯇꯥꯡ ꯁꯪꯗꯨꯗ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯨꯔꯦ ꯃꯍꯥꯛꯀꯤ ꯈꯣꯡꯖꯦꯡꯗꯣ ꯂꯩꯊꯦꯛꯈ꯭ꯔꯦ ꯑꯁꯤꯅꯤ ꯑꯩꯍꯥꯛꯅ ꯊꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯍꯤꯒꯥ ꯌꯩꯅꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯨꯝꯃꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯧꯔꯥꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯂꯦ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨꯗ ꯍꯤꯒꯥ ꯌꯩꯕꯤꯕ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯑꯩꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯗꯕꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯑꯩꯕꯨ ꯂꯩꯃꯥꯏꯗ ꯆꯤꯡꯊꯔꯛꯈꯤ ꯁꯜꯂꯥꯕꯒꯨꯝ ꯀꯜꯂꯕ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯂꯨꯒꯅꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯐꯪꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯀꯗꯕꯒꯨꯝ ꯇꯧꯔꯤꯉꯩꯗꯨꯗ ꯑꯩꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯁꯦꯠꯆꯤꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯦꯅꯥꯏꯗ꯭ꯔꯕ ꯁꯥꯖꯠ ꯑꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯒ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤ ꯑꯅꯤꯔꯛ ꯁꯨꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯐꯤ ꯏꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯂꯧꯇꯥꯡ ꯁꯪꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ ꯇꯨꯔꯦꯜꯂꯣꯝꯗ ꯏꯔꯨꯖꯊꯣꯛꯂꯒ ꯀꯨꯝꯂꯛꯈꯤ ꯃꯍꯥꯛꯅ ꯃꯣꯠꯍꯟꯈꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡꯗꯣ ꯁꯦꯡꯗꯣꯛꯅꯕ ꯏꯁꯤꯡꯗ ꯏꯇꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯩꯅ ꯅꯨꯄꯥꯗꯨꯕꯨ ꯏꯊꯟꯇ ꯆꯩꯖꯩꯗꯦ ꯍꯥꯏꯕꯕꯨ ꯋꯥꯍꯪ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯣꯛꯁꯤꯗ ꯅꯩꯗꯨꯅ ꯂꯩꯔꯛꯈꯤ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯔꯨꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯇꯨꯅ ꯃꯥꯒꯤ ꯈꯨꯠꯄꯥꯏꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯗ꯭ꯔꯤꯕꯅꯣ ꯑꯩꯍꯥꯛ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯈꯛꯇ ꯅꯠꯇꯅ ꯑꯅꯤꯔꯛ ꯁꯨꯞꯅꯒꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯄꯪꯕꯤ ꯑꯃꯒꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯑꯃꯣꯠꯄ ꯆꯥꯝꯊꯣꯛꯂꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯩꯖꯔꯛꯏ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯐꯅ ꯀꯨꯏꯅ ꯏꯁꯤꯡꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯏꯪꯃꯟꯗꯨꯅ ꯏꯁꯥ ꯄꯨꯝꯕ ꯄꯪꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯍꯥꯛ ꯊꯣꯔꯛꯂꯦ ꯐꯗꯤꯅ ꯇꯩꯊꯣꯛꯇꯨꯅ ꯀꯪꯍꯜꯂꯦ ꯑꯗꯨꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯋꯥꯈꯜ ꯑꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯗꯨꯅ ꯂꯩꯈꯥ ꯇꯥꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ
खंगहौदुना थागी खोंकाप लेपखिबदगी अयहाक मिरोले हाइबो खंगजरखी इथक्ता नलकलिबा पोलुम मदो खांगबा ngamdaduna lumtharakhi tha ani sujilakpa matamduda imagi manakta laktuna asengbado haidoklure khudaktuda chelakpa yadro haiduna imana aingonda saiki adubu aigi fiwamduda imasu aisu kayada thamoi kaina khutum suna kaplure mamai thangda imana hairakhi singu panganu nang sukhalu nupi amana asengba aronbodo haidokluraga punsi mangba aduga amana matam pumbada kanasu khangandana aronbo oina thamkiba ama aina masidagi henba karisu hainingai leite nang na sana khanjaro numittuda aina asetba phirep ama lauki aihak tuminna sumak leirage angang do pokpu pamkhide adubu pokre medium la oina nupi amatang di haiduna ngairakhiba aigi puroibadi harauki angang asigi pari puri gi maramda kanagumana hanglaklabadi haiduna karigumba matamda aihak pakhatki aikhoi imungi mi haibado mahak oiragadabani medium la na sahi ama pharakpa matamduda nongma imana munna yengduna lairami aduga mathanta murum sonki fareda he isor mabung singge masaka thoina khenadredana adubu sakpham do manade aigi aron bado maka fonglabadi haibagi akibana aibu laita handri isanupi gi wakhal wahange nungahenge haibagi daita ai khutta lai haiba ai khangi luhong bado yei thokle haiba khanglakpada isanupi na oigdaba sakpham adugi damak ai suwari bani isanupi gi mafam da karamna wafam se kangthokadawri bano mahak warba suwazarasanu luhong ba se tawhaide kana amatana khanglaroi haibu wafam sida aina ipuroibada minamli wafam se maka phongdoklurabadi khunai na yadaba aduga isana su ira langsin jaba oina thoktuna mamangai de chanaramba sibagi dandi adumak phangba yai aina lochin basina maram oiraga imung anidi mangthokpa tai amasu kaidanaba ai thaurang ama lokhatpa tai nupa macha dugi mapaduda luhongbugi thabaga se toknanabagi wafam ama tuminna haudokluba tare aduna tanja ama yengduna mathangi nomaijing numitta merin sasina sarastagi thorakpada aisu sarastagi tholakpa saduna manakta changsilui mahaki manakta mi amata laitaba tanja amada aina haiki isanupi medemlabu magi machanupana luhongduna launaba honabagi thaurangado tokadabani mahakna mado yadaba tarabadi aina miyamda lauthokani medemlagi asengba mapadi mahakni nongma lautang sangda aibu mangthoktuna aigi siom nungda medemlagi maru hunkibani ahanbada mahak thajaramde mabu thajahananaba aina haiki nahakumna mahakki oithang mangaklugi saru makhada cha thungi masigi mathakta mahak miron khibagi tangphamsu aina khangi wafam se hairamlaga mahakki manaktagi lakhi matungda kari oirakhibano haibadi khangde adubu yamna thunamak luhongbado toklasi haibagi warol iba sithi ama imsu temjen isanupi da tharakhi masini medemlagi wari